ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯃꯤ ꯇꯥꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯂꯣꯏꯅ ꯖꯪꯒꯜ ꯑꯣꯏꯔꯝꯃꯤ ꯖꯄꯥꯟꯁꯨ ꯖꯪꯒꯜ ꯑꯣꯏꯔꯝꯃꯤ ꯑꯃꯦꯔꯤꯀꯥꯁꯨ ꯖꯪꯒꯜ ꯑꯣꯏꯔꯝꯃꯤ ꯉꯥꯛꯇꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯔꯤꯕ ꯃꯤꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯀꯩꯅꯣꯗꯨꯒꯤ ꯀꯟꯁꯦꯞꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯀꯟꯅ ꯁꯨꯈꯤꯕ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯈꯤꯕ ꯉꯁꯥꯏꯒꯤ ꯑꯟꯇꯔꯄ꯭ꯔꯦꯅꯔꯒꯤ ꯊꯣꯠ ꯂꯩꯈꯤꯕ ꯑꯗꯨꯅ ꯃꯊꯪ ꯃꯊꯪ ꯆꯥꯎꯈꯠꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯅꯕꯨ ꯃꯅꯤꯄꯨꯔꯗ ꯅꯠꯇꯦ ꯕꯤꯍꯥꯔ ꯂꯩꯔꯤ ꯑꯇꯣꯞꯄꯗꯕꯨ ꯆꯥꯎꯈꯠꯇꯕ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗꯅꯕꯨ ꯉꯁꯥꯏꯒꯤ ꯁꯨꯕꯗꯨ ꯋꯥꯠ ꯃꯌꯥꯝꯅꯁꯨ ꯍꯥꯟꯅ ꯁꯛ ꯈꯪꯕꯤꯕ ꯃꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯑꯣꯖꯥꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯑꯃꯇꯪ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯗ ꯑꯩꯈꯣꯏ ꯇꯥꯟꯖꯥꯗ ꯑꯃ ꯂꯧꯖꯔꯤ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟꯒꯤ ꯅ ꯑꯩ ꯃꯨꯝꯕꯥꯏꯗ ꯂꯩꯕꯅꯤ ꯑꯩꯕꯨ ꯃꯁꯤꯒꯤ ꯃꯌꯥꯝ ꯎꯅꯕꯒꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯑꯩꯒ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯕꯗꯨ ꯃꯁꯤꯒꯤ ꯕꯨꯂꯦꯇꯤꯟ ꯑꯁꯤꯒꯤ ꯖꯔꯤꯌꯥꯗꯒꯤ ꯃꯁꯤꯒꯤ ꯃꯐꯝꯗꯒꯤ ꯑꯩꯅ ꯃꯌꯥꯝꯒ ꯑꯩꯒꯤ ꯄꯥꯎ ꯐꯥꯎꯗꯣꯛꯅꯕꯒꯤ ꯃꯧꯀꯥ ꯑꯃ ꯄꯤꯕꯁꯤ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟꯕꯨ ꯑꯩꯒꯤ ꯃꯤꯡꯁꯤ ꯃꯣꯍꯝꯃꯗ ꯁꯤꯔꯥꯖꯨddin ꯁꯦꯈ ꯀꯧꯏ ꯑꯩ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯨꯜꯗ ꯄꯣꯛꯄꯅꯤ ꯑꯗꯨꯕꯨ 1987ꯗ ꯑꯩ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯑꯒ ꯁꯨꯝ ꯆꯠꯈꯤꯗꯅ ꯑꯩꯁꯤ ꯍꯧꯖꯤꯛꯇꯤ ꯕꯣꯝꯕꯦꯗ ꯁꯦꯇꯜ ꯇꯧꯔꯒ ꯂꯩꯖꯩ ꯑꯣꯖꯥꯅ ꯉꯁꯤ ꯑꯆꯤꯟꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯔꯒ ꯂꯦꯡꯕꯤꯔꯛꯄꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯡꯈꯩꯗꯒꯤꯁꯨ ꯇꯥꯅ ꯂꯧꯖꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯕ ꯊꯥꯒꯠꯆꯕꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯃꯨꯝꯕꯥꯏꯗ ꯄꯥꯏꯕꯤꯔꯤꯕ ꯊꯕꯛꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯊꯕꯛ ꯑꯗꯨꯒ ꯀꯔꯝꯕ ꯂꯥꯏꯟ ꯑꯣꯐ ꯋꯥꯔꯛꯇ ꯊꯕꯛ ꯇꯧꯕꯤꯔꯤꯕꯅꯣ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥꯁꯦ ꯑꯩꯒꯤ ꯊꯕꯛꯁꯤ ꯁꯥꯏꯅꯦꯖ ꯍꯥꯏꯅ ꯀꯧꯏ ꯁꯥꯏꯅꯦꯖ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯃꯦꯇꯤꯔꯤꯌꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯏꯟ ꯕꯣꯔꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯑꯣꯏꯔꯣ ꯀꯝꯄꯅꯤꯒꯤ ꯑꯣꯏꯔꯣ ꯀꯣꯔꯄꯣꯔꯦꯠꯀꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯂꯣꯒꯣ ꯑꯃ ꯑꯩꯈꯣꯏ ꯊꯦꯠꯂꯦꯗꯅ ꯃꯁꯤꯁꯤꯕꯨꯅꯤ ꯁꯥꯏꯟ ꯕꯣꯔꯗ ꯍꯥꯏꯔꯤꯁꯤ ꯑꯗꯣ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯃꯨꯝꯕꯥꯏꯗ ꯂꯩꯔꯤꯁꯦ ꯏꯁꯥꯒꯤ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯅ ꯖꯦꯔꯣꯗꯒꯤ ꯍꯧꯒꯠꯂꯀꯥꯟꯗ ꯁ꯭ꯇꯥꯔꯠ ꯋꯥꯔꯛ ꯑꯣꯏꯅ ꯇꯧꯔꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯀꯝꯄꯅꯤ ꯑꯣꯏꯅ ꯐꯣꯔꯝ ꯇꯧꯔꯒ ꯊꯕꯛ ꯔꯟ ꯇꯧꯔꯀꯥꯟꯗ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯑꯣꯖꯥꯅ ꯁꯤꯒꯤ ꯊꯕꯛꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗ ꯀꯔꯝꯕ ꯀꯟꯁꯦꯞꯇꯒꯤ ꯑꯗꯨꯒ ꯀꯔꯤ ꯏꯟꯇꯔꯦꯁ ꯂꯩꯕꯗꯒꯤ ꯁꯤꯒꯤ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯀꯝꯄꯅꯤ ꯑꯃꯁꯦ ꯃꯤ ꯃꯌꯥꯝꯗ ꯗꯔꯀꯥꯔ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯀꯟꯁꯦꯞ ꯑꯃꯗꯤ ꯁꯣꯏ ꯌꯥꯎꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯣ ꯑꯣꯖꯥꯒꯤ ꯃꯦꯟ ꯃꯣꯇꯤꯞꯁ ꯑꯗꯨꯒ ꯏꯟꯇꯔꯦꯁꯁꯦ ꯀꯩꯗꯒꯤ ꯂꯥꯛꯑꯀꯥꯟꯗ ꯍꯧꯕꯤꯔꯛꯈꯤꯕꯅꯣ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯍꯧꯈꯤꯕꯁꯤ ꯑꯍꯥꯟꯕꯗ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯇ ꯃꯁꯥ ꯃꯁꯥꯒꯤ ꯇꯦꯂꯦꯟ ꯑꯃꯃꯝ ꯃꯄꯨꯅ ꯄꯤꯔꯛꯏ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯤ ꯂꯥꯏꯔꯤꯛ ꯇꯝꯃꯝꯕꯗꯒꯤ ꯑꯉꯥꯡ ꯑꯣꯏꯅ ꯂꯥꯏ ꯌꯦꯛꯄꯁꯤ ꯌꯥꯝꯅ ꯄꯥꯝꯖꯔꯛꯄ ꯑꯗꯨ ꯂꯥꯏ ꯌꯦꯛꯄꯁꯤ ꯌꯥꯝ ꯄꯥꯝꯖꯔꯛꯄꯗꯒꯤ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥꯁꯤꯡ ꯑꯩꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯑꯣꯖꯥ ꯅꯟꯗꯤ ꯀꯨꯃꯥꯔ ꯑꯗꯒꯤ ꯏꯝꯐꯥꯜꯗꯅ ꯑꯣꯖꯥ ꯑꯥꯔ ꯀꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤ ꯃꯈꯣꯏꯁꯤꯡꯁꯤꯗꯒꯤ ꯑꯩꯅ ꯅꯣꯂꯦꯖꯁꯤ ꯂꯧꯔꯒ ꯇꯝꯃꯝꯃꯤ ꯑꯗꯨ ꯂꯥꯏ ꯌꯦꯛꯄꯁꯤ ꯁꯨꯝ ꯇꯝꯃꯝꯕꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯏ ꯌꯦꯛꯄꯒꯤ ꯃꯥꯏꯀꯩꯁꯤꯗ ꯁꯨꯝ ꯆꯠꯈꯤꯕ ꯁꯨꯝ ꯆꯠꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗꯗꯤ ꯂꯥꯏ ꯌꯦꯛꯄ ꯍꯥꯏꯕꯗꯤ ꯈꯨꯠꯅ ꯌꯦꯛꯄꯁꯦ ꯃꯁꯤꯁꯤ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯒ ꯇꯦꯛꯅꯣꯂꯣꯖꯤꯁꯤ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯀꯝꯄ꯭ꯌꯨꯇꯔꯥꯏꯖ ꯑꯣꯏꯅ ꯀꯃꯔꯁꯤꯌꯦꯜ ꯑꯣꯏꯅ ꯂꯥꯛꯄ ꯑꯗꯨ ꯑꯩꯅ ꯏꯁꯥꯁꯤ ꯀꯣꯔꯦꯜ ꯗ꯭ꯔꯣ ꯑꯃꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯝꯄ꯭ꯌꯨꯇꯔ ꯗꯤꯖꯥꯏꯅꯤꯡꯗ ꯆꯪꯁꯤꯜꯂꯒ ꯀꯃꯔꯁꯤꯌꯦꯜ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯀꯃꯔꯁꯤꯌꯦꯜꯒꯤ ꯂꯥꯏꯟꯗ ꯆꯪꯁꯤꯜꯂꯒ ꯑꯩꯒꯤ ꯊꯕꯛꯁꯤꯒ ꯑꯩꯒꯤ ꯀꯩꯅꯣꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯝ ꯆꯪꯁꯤꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗꯒꯤ ꯑꯩꯅ ꯁꯥꯏꯟ ꯕꯣꯔꯗꯀꯤ ꯂꯥꯏꯟꯁꯤꯗꯩꯗ ꯆꯪꯁꯤꯜꯂꯒꯦꯅ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯥꯏꯟ ꯕꯣꯔꯗꯁꯤ ꯀꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕꯒꯦꯅ ꯍꯥꯏꯇꯥꯔꯒꯗꯤ a business with no sign is a sign of no business ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯤ ꯃꯁꯛ ꯈꯪꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯗꯣꯛꯇꯔ ꯑꯃ ꯑꯩ ꯗꯣꯛꯇꯔꯅꯤ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯅꯦꯝ ꯄ꯭ꯂꯦꯠ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨ ꯑꯩ ꯗꯣꯛꯇꯔꯅꯤ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯑꯩꯒꯤ ꯗꯤꯒ꯭ꯔꯤꯁꯤ ꯁꯤꯅꯤ ꯑꯩꯁꯤ ꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖꯅꯤ ꯍꯥꯏꯕ ꯈꯪꯍꯟꯕ ꯑꯃ ꯆꯪꯉꯦ ꯁꯨꯃꯥꯏꯅ ꯗꯨꯀꯥꯟ ꯑꯃ ꯇꯧ ꯇꯥꯔꯒꯁꯨ ऑफिस बिजनेस गवर्नमेंट डिपार्टमेंट साइन बोर्ड है तंगाई फदना दरकार होना हयें सीद्री फाव बिजनेस से थबक दरकार होरनी खलगा थबक चंसनखिबने मैम इंपोर्टेंट पोट लेतब सुना यादबी मधक् पोटे कुब लोंग टाइम अखोई मैनुअल वर्क लेरमदगी डिजिटल वर्क अयाब चंसल तारगजु स्टिल हाई साइन बोर्ड से मागी कमायना वर्क तौगे है वखल खेना तार मौं खेनरगजु हाई प्रोडक्ट से एग्जिस्ट अदम तौगनी है पॉइंट लेरिसे अदो ओजाना ngasiबोक्ता सिगी कंपनी जेम एस्टैब्लिश तौरक मतमदा सिगुम्बा थबा अम हौदोकपजे लाइन खनबिब्रा नत्रना पोसे याम क्रिटिकल ओइब मोमेंट जिंग मसी तौबो ngमरoi कायना खनगिबा लुई कायना खलक तंजाति यावगिबो थबक खुदिमक्सी लाई अइकोंदा लुदेना खली करिगिनो हाइम कंदा कनागुमना मागी थबक तो हैना तारगदी अमसु मदुदा इंटरेस्ट लै तारगदी मसी अरुब थबक अम फुलै रोयना खले आइगी साइनेज की लाइन सी खक्ता नते अतोपा कारपेंटरी लाइन ओरसु इंटीरियर डिजाइन की लाइन ओरसु अतोपा कंस्ट्रक्शन की लाइन ओरसु एनी थबक अमा महाकना यामना पामजरु तारगदी थबक से अराय अरुब अम फौ लैते नैना खले अदो आइनसु थबक से लुदे आइना हैनजबनिना लुबम फौ लैते कनागुमना थबक सिदा यामना पामजखरगदी
खुदम ओइना हायरकांदा अखोई कनागुम्बा मा अखोई इरोइबगी ओलंपिक से याउतारे अदुगिदमक्ता महाकना यामना ओलंपिक से पामजरुबनिना इरोइबा हाइबसी इसिंगदा मा प्रैक्टिस तौदोरिने इसिंगदा प्रैक्टिस तौगदबसी नुमित चहुम हुमबुमंगा चंगना मासी इसिंगदा प्रैक्टिस तौदोरिमे पुन निपान चंगना अदो महाकना पामजरुबनिना इसिंगदा तिंगबा जाय खोदि ngakting tingadi अखो लोक थुंगदोरिने अदो लोक थुंगनी इसिंगदा तिंगना साउदोरिने को अदो महाकना यामना पामजरुबा कौबनिना इसिंगदा निमित खुदिंगी पुंग निपान तिंगगा इरोइबा तंबा अदुगा ओलंपिक यावरिने अदु मा कैसु लोक थुंगदे कनागुम्बा मना माहि इरोइसिंगनसु मा आइसि टॉप तागे फावगे हाइ तारगे मा अहिंग जुपा दम थबक सुदोरिबनि अहिंग जुपा लाइक पादोरिबनि अदु मा कैसु अवदा अवाब अमता लेते अवाब हाइसि कमाइ तोर मंगोदा प्रेशर पिराकादा नंगसि तौदे यादेना नंफु तोराकादने मंगोदा वादोरिसि इमा बाबाना फोर्स तौबनि खंगदे करिगुम्बा अमदगी माइकैदगी फोर्स तोरकबनि खंग अदुने माना वादोरिसि अदुना आइना मियाम सिंगी दमक्ता आइना मसी कनोसे आइना खंगनिंगबदि कनो कदा वा भाइसि करम काने बने आइंगोदा प्रेशर लाकादने आइगी यामना खौरांगना पामदना तौब थबकसिंग अमफो वारोय सुमाइना आइना ओजागी वखलोंसे यामना आदि फजबा आइडिया मैमसु यावरे सिगुम्बा आइडिया जिंग येखोइगी सोसाइटी सिददि खंगबगी चांग खरा वालिब्राना खल्लेबो अदुना ओजागी पोचे असai आइडिया दि मतंगदुना ए मथंगद क्वेश्चन अमा दम हंगजरके अदु हुजिकी ओनदि ओजाना मुंबई द बेस तोर काना वर्क तोरिजिया 1987 दि लेराना ऑलमोस्ट 30 प्लस माइन लेराबनिना मणिपुर दगुम्बा सी ओजाना तोबियो तबक सिगी ब्रांच नत्रना के सी चैनल जिगी कहता है मरी और के याता है सिंग में संदूर पगे प्लानिंग की लेबर कमाई तो से सुमाई तो आइना 2000 दा आइना हानबा मुंबई दा सी बिजनेस एस्टैब्लिश तो बने सिगी ममांग दाई गल्फ दा लेरो रे बॉम्बे दा मतम अतोपा कना कना अतोपा कंपनी दा थबक तौरो रे अनबा आइना कंपनी स्टार्ट तो बसिदी 2000 दने आइना स्टार्ट तौरबा मतुंग दा मणिपुर की मी यामना इंस्पायर तौरगा सिगी लाइन सिदा याम चंगखरे चंगखर मतुंगदा आइना 2000 हाइदिंग असिदि चही कुनमंगा की ममांगदा थबक होबसिदैदा इम्फालदा अखोइगी मपानदा तौनरिबा बॉम्बेदा तौनरिबा असुम्बा हाइबदि एलईडी अमदि अतोप अतोप टेक्निकल ओइबा यामना हाइदि चौखटपा हाइतारेने अदुगा मखलगी अतांग साइनेज सिंग इम्फालदा थोइने तौद्री अदु आइगी अंगांग दलेरंबा मी मयाम सिंगसि इम्फालदा हलकपा यावई अलगी सिदैदा लाइरगा अखोइगी सिदा साइनेज की तौबा कंपनी लेबिसिंगसे सिदैदा यावनरागा मैन इम्फालदासु याम संतोरे हौजी आई अंगांग सिंग याम लै यामदरदा मी चांगा चात्रुक की मथकता आइगी कंपनी देगी तमखरे लोइना लिसिंग अमगी धमकता इंस्पायर ओरगा आइगी कंपनी ददी यावदबा अदु अतोप अतोप मफम सिंगदा थबक सिदगी इंस्पायर तौरगा तौबा मी यामले लैखरे बॉम्बे दसु लैरिबा मी चहुम चमरी सिदैदा मी 96% दी आइगी फील्ड सिदा लेबिसिंग साइनेज की इंडस्ट्रीज दा अतोप दिल्ली का लेबसिंग अतोप फील्ड ले बॉम्बे बेंगलोर लेबसु अतोप फील्ड ले बॉम्बे ददी साइनेज की फील्ड दायाम ले हाइब साइनेज सिदा मयामना पामना बाहाय तारे इम्फाल दसु यामना हांगनखरे आइना ब्रांच हांगे दि खंदे मरम दि आइगी छात्र सिंग आइगी अतोप मयाम लेरमनिना ब्रांच हांगद्रसु यारे न खल्ले अदु ओजागी सिदा यामना चानाबा क्वेश्चन अमतंग आई मार्क्स द यानजन जाहुगे आई क्वेश्चन जे मनिंग वाइदा हंगे न दि प्लान तौजबने दो ओजागी सिगी पोसिना सी साइनेस की ओजाना साइनेस कक तो बता जो सी दगी आइडिया लोरा कांदा ऑलमोस्ट 500 600 प्लस पीपल अंडरस्टैंड तो रे दुगा मा सी सेम वर्क से मा कंटिन्यू तो फॉलो तो ग्रे हेबने अदु तारि मोइ जे सिक्से थबक थीरगा लेबा मी जे मणिपुर थबक थीर लेबा मी जे मी लिसिंग लाख के मथक लेबा फंगदना अदु स्वाय मतंग जिदा थबक सेम मी है तारे कई मसागी सिगो बिजनेस अमा नत्रंग एंटरप्रेन्योर वाक अमा स्टार्ट अम तौरबनिना मागी मखादा कंपल्सरी मी अमदु ओरजु अनि दु ओरजु मा थबक पिरमनि अदि थबक थीरगा लैब जॉब सिकर अम ओरमदगी जॉब क्रिएशन तौंगंबा इंडिविजुअल अम ओइरकनबगी दमकता अखोई मणिपुर दा करम मखगी आइडिया पुसलप याबगी हाबी क्वेश्चन जिमतंग आई मरक थन हंगजोगा थबक सी जॉब सिकर मैम से जॉब थीरी खरमना जॉब वेटर नि थबक गायरगा लै अदुनबो मणिपुर जिंगसी सुमाइन ओइरेने चाखतबगी चांगसी जॉब से गाइदना लेबा नत्रगना जॉब से थीबा अदु थीबा मसु गाइबा इदि याम फंगदेदना जॉब क्रिएटर ओरदि सुंगात वाला जॉब के क्रिएटर की वखन जी चलक मत सुंगात वाला अदुनी कोइना एंटरप्रेन्योर की थाक हाइसी कोई अहानबदा मागी थाक थाक सी सुम लाकदोइने क्लास 1 दगी 2 3 10 दगी ग्रेजुएट यौरे मथंगदा को PhD तौरने सुमाय मथंग थंग लाक्तोरे अहानबदा टेक्निकल की ओइबा थबक खक तौरम अहानबदा असिस्टेंट ओरमनी थबक खक हिरानी टेक्निकल लाइन मुखंगानी
mathangda maka sum assistant manager gumba laani mathangda manager laani mathangda sumai sum lakuna masana kari gumba thaba ma hawdok pagi ngambagi thak ma laani han bada koina thabak si hawba yausen ba kana gumam da yausen ba Chinese khakta nati atopa field khuding makta su chap mane product amadi service to ta khena bai wane aduga thabak ti loin chap mane so u yu rasu p yu rasu any amo bi ai ko ising bu thok ko rasu aduna koina thabak si hawraba mathang yang khalaga ma stage am la ne ma sa matan ta tawbang am ba sang ama adu gi du lai bida gi di masana dum hang dok sakhi bi arane aduga entrepreneur gi thought process mu lak ma tam da di mangon da mi si muk thamba mi mayam thamba thabak se mak pak thok sau thon ba am di anu innovation si pu thok pa madu gi damak ta yam na hai bi di mangon da thauna pu thorak ba si mayam la ne bi aduna mi oi ba si khar khar thak ki sumena wa khala kan da hai ba thabak sing am toi ne तो हां मददी ते मी फोन सिंगम देदना महागे जुदो कराटे में हम कलग प्रैक्टिस क्या तौर आका ने ngam tori si aduna adumai todana ma practice matam khara darkar wa adu masa matanta hangdo ko ngamakani adu maina ngamak pasing gani ngasi hangdo mem la sing si the side of Muksu Kirang relevant or Wishana Koigi Marta, Koimi Kudimaki, even like Shu Hydro, meeting Marta, conflicting with idea, businessmen, entrepreneurs, equipment, Jamana, level, and the Queen workers, level. I do see any Marta labor distinction. Karamba level, the medium of Taba machine Pamaza. Karamba level, Karamba threshold, crossed with Agrimaze, entrepreneur money, and a Queen High Viagra doing the time can be. Business high Bashinabu, Asai in Hydro, Tabak Hirani, Tabak Hibedi High Tabak to, Natragana, product, Amadi service Saitare. Kaimaman Sabang money, High Rivers Hagadariba Pochi, Masanaba, manufacturer Taunaba, Pelotorani, Aduga, market, Sadiva Tabak to Yatoni, business nation. Business to Arani. High River business in a bow, Magi, sell profit Panganaba. Amsu market, Sadiva posting Siadum. Same Sarga Yunba, Natagana Layroga Yunba, see business name. Entrepreneur Hibasinabu, Kogi, Yamna Choba Asham Galwina. Miam the Kari the car way, Miam the Kari benefit Pigani. The Miams the Tabakamai Pangani, Miamgi, Abdi. See the Hingibagi, Manunchi, the Sang the Bayada of watching Chikari Karino, Equidoroti Capramakan Haiden, food, cloth, and shelter. See the car, but watching my arm, see Carmine Tony, Carmine Putokani, Carmine meeting the Tungangani, but see the Maka challenging Lakumayam, the man, thing, and with them ready wherever. Amadi, Awavatar, Kumatam, the Madu Mayok, with the Muktamas, ready wherever, Marks prepared wherever, Mawan Adu courage to later, Man Adu practice Cassit over. Adua, Maduda Achoba risk come Lobamaba. Adugi mang taki taragasu yamna thuna madu recover tawbanga makba adugi thakto yarakpadu ne entrepreneur has aduri sam nagari businessman ma has money ka le ya money han to bosing na koi business ne bo paisa thi ba paisa tan ba adu khaktani paisa profit phangna ba entrepreneur so profit phangna tawre entrepreneur na kala re problem la ye have problem do solve to na ba problem solve to ba koi gi graduation taurani marks educated ni adubu graduation de mark namka phd tawsala adi manam kai ke mem problem to solve to bunga mani aduga kano to gi magi thak to yam khenare da so main to na business samadi ki entrepreneur ki thak lak pasi aduga mathang de koi si manipur ki society ji dong khang ching la ko koi manipur le mi myam ni work culture ji wali na koi hai me am tari aduga mu mapani society sing da koi hustle culture hai ko mayam kana tholei na sigum balai pham ni mi sing tum da sa da koi thabak su gi mo ma to koin u phangi aduga social media ko kai gum ko na pai ma tam da mi gi luxurious lifestyle mana kamai work to gi ha du khang dam ma to tam na gi jaga lai ta ba adu machine yo ka ari asom to report ko swai to report ga ani ji ma da give from lapse sam lai bi ma sa kam ko chawn u ri si posing ma da ri o da ko khal da manipur lai work culture je mapan lai work culture pusalakna wona ba matam da akoina karamba idea understand to mo thuk ta ge adum ta khambiyo work culture hai basi manipur da hoji oiriba hai taragadi manipur se yamna hantai mapan ge sangdan matam da atopa mapan hai di ina khun balebak sing ge sangdan matam da di ina khuli kamai ina khun bai si moda marang kaina pot lei adu ina khun ba kawe mal paisa yam thoi ina khun ba kawe lei ta buduna lai ra ba kawe lei tri si suba nom dra di adum lei tre suba nom ba kala de dum lei re simple khoi hai taragadi adu manipur gi work culture si kamaina I pramananta pi jage khoi lau bu se pumhun hai bam lei ko adi
labuk si ke lebak se khara tau khaira ga phau maru khara chai challaga hunjan laga dum thamba si su lau ba makhalam ne kumun no le phau charong swai dama di charan khara dum lakhane ba ko si su lau ba makhalam ne sibu ko wi ko yamna pur oi ba concept ta thabak tau hai tare yamna hai di aduna pur ora ga dum le rani adu hai ba labuk tu da leibak si tau khairani ising amuk thajal lani nei khairani adu pam phen nei rani somdana lohon hunna bana muk tayar tora thamani adu gi lohon ji dum tora muk lingsal lani ising awat pa birani adu ga magi seba torani adu da lak pa phau charong da adu pothok to ga asai gi pumun hun jari ani gi mana roi sini bo ko trik khen ba khenasi atop leibak ki na khun leibak tana sumaina thabak se yamna munna pothok leibang amna ba magi matam si am thajindana effort si am thajindana thabak si oiba ngamna baina honai aduna maram warga thuna chawkhat ki akoi na huren hayeng tawrage na hairaga dum akoi ki tawde yade haibagi majburi da yamna leidna awaba magal loina na dum lensan na ba dum tawba aduna adum chawkhat ba dum tappa haitare ana sagi pothok se han ba akoi prithvi si mi ta ba horak matam da loina jungle loire me Japan su jungle loire me America su jungle loire me maktane adumaina adu matung da tari ba mi duna magi wakhal gi kano dugi concept gi matung ina wakhal lon gi matung ina thabak kan su ki ba awala pa yengchen ki ba sai entrepreneur gi thought lai ki ba aduna mathang thum chakhot ki adagi akhoi gi manipur sidana bo manipur dana te bihar leiri atop da chakhot ta mayam leiri hai ba phum sing sidana bo sai su bu du wat pa pothok lehen ba wat pa sina maram moraga akhoi da haibadi si khena ba silak bane adu manipur su sai gi manipur sida ka maina mapan gi sumene pusalak pa ya han ge da gi hai taragadi manipur da adi dogi achobo opportunity di lai tabdi na te mafam khudi mukta lai har jungle khudi mukta opportunity lai Japan da so admai tawre ngakte ai khoi ne madu opportunity oina sem batare ai khoi gi manipur da su resource yamna lai agriculture gi lai business ki lai manufacturing gi lai manufacturing ase kano yo tek thang dekha pusalaga kainom saraga li puthok poduni adu puthokna bi concept lai radi adum thabak to dum phange mi lakho thabak adum bi bi ai government gi dadi mi 4% khatani government na thabak bi banga mi 96% amdi thabak laite hai ba mayam sing si moina ko thabak si thiba amadi tawbagi wakhan ji lai taragadi tandaba hona ba kanba asa yamna chawba sigi concept se lai taragadi thabak sungat waloi manipur da su mapan da tawri ba main tawdana Japan da chakhot ke basmain tawdana China da chakhot ke basmain tawdana su ba nom ba tawradi adum chakhot bai khoi su yae ai khoi su adugi lambi thong yadaba natragna communication leitaba natragna resourceful oidaba adu kai leite mafam khuding Japan ai do ai khoi gi kano da ising marakta ai khoi gi kano macha khakne adu mioi bena semaga adum oirine adu pikraba Hiroshima Nagasaki da mang da mang da loi ramni adu engo inau no na ja chakhole se to makhoi da adu gi kano ko mehnat yamna kanba yamna effort yamna haba aduna maram marga chakhole Manipur su akhoi adumaina khanba taragadi adum chakhotbagi opportunity adum lai akhoi na game akhoi da lai je amana poor mindset je akhoi option leitraba upai leitraba ma dona akhoi nam uraga leiri adu upai leitaba dina te akhoi creativity sina bu grow to ngam taragadi masai material aduga equipment leite hai me akhoi ni semja gara ma tane mane adu gi point ro oi na khale oja adu ngasai oja no sigi mamang gi pan badu da government na akhoi gi thabok pi ri di only 4% gi tane hai point adu da lak sera kana ina oja da gi tang ga da akhoi wakhal don gi ba question am tang hang jage atai na taba kai mo ja ji oja na koi like tambul lek tangai gi matam du da ngasi halle na khalase matam du da option ji khar leire government job ama phangdore or I start up ma tau kadra haiba ani ji choice am leire matam du oja na karam choice to gi ge adu kari oi do no tangai government gi jobs khanbagi da maktadi ai gi oina di government gi job si pam khide adu amanabu government job to udabagi maramsi leita lairabo oidana government job to matam de pesam tibi darkar oidana Manipur gi oina adu paisa yamna piningai leita dana tokpa haiba ma adu ai gi oina di opportunity si paisa yamna pi dasu ai gi skill khangba government da thabak toba achaw sang sing na ingon nang thaba ama taw gera pamba kari noina hang khiba ingon achaw sang sing na adu ai na hai khiba ai thabak pamde ai gi oina di thabak pamde de maram di kaino ka da government gi job tawraga ai gi life si pura punjan grane ba ai gi freedom oiba ai na chawkhal aningi ba ai na mayam da piningi ba sandok ningi ba skill gi thabak mayam sing opportunity mayam sing mayam bu guide tawningi ba mayam sing si kain kana roi ba adu ai si kariguma certain amount khara na ai si punjan laga tham khane aduna ai na mayam da mi yam drabada mi lising kaya da inspire tawri ba
mi kaya kaya igi company da thabak piriba mathang thabak amuk lakani ngasi mi yang khaimuk thabak tawi amuk chakhini mathang yang khaimuk lakani amuk chakhini sumai tora tora sum chakhiba mayam sing sina aingo da ngasi mi changwa chatruk mai tang prising ji ai government gi da leiraga di MLA na su yamna thabak ti piba ngamde kanaumna MLA oinaba lepnaba ka da haijilak pa yawa bengo da adu ai pam de ne to e keno ko da mana chai manga khak oiraga pi gi da ba ma gi service mayam do adu da gi di aina masing lakam da aina pi bani hele ne na khalle adu na ai government gi thabak pam de adu maina ai khoina mi kana kana gumba government gi thabak ma gi tauba tawning ba tawkhre ka su kai de tawgadam ni khara su tawgadam ni adu asu yam masidi loina tawba ya da bani na ai khoina mi oi kharadi entrepreneur oiraga miyam thabak phang da ba sing ji ju phangan na ba hona ba am du ga masa su anu anu ba innovation ji putho ga kana tawba darkar oi pakhata na ina samthaningi ba pota kaino na ai kanda ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗ ꯁꯦꯝ ꯁꯥꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯗꯔꯀꯥꯔꯗꯤ ꯑꯣꯏꯌꯦꯕ ꯃꯣꯕꯥꯏꯜ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯐꯔꯅꯤꯆꯔ ꯗꯔꯀꯥꯔ ꯑꯣꯏ ꯐꯤꯔꯣꯜ ꯗꯔꯀꯥꯔ ꯑꯣꯏ ꯌꯨꯝꯒꯤ ꯑꯦꯄ꯭ꯂꯥꯏꯟꯁꯦꯁ ꯗꯔꯀꯥꯔ ꯑꯣꯏ ꯃꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯁꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯌꯥꯝꯁꯤ ꯊꯕꯛ ꯉꯥꯛꯇꯅꯦꯕ ꯁꯤꯁꯦ ꯁꯤ ꯊꯕꯛ ꯉꯥꯛꯇꯅꯦꯕ ꯑꯁꯤꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯀꯅꯥꯅꯣ ꯈꯔꯅ ꯑꯗꯨꯝ ꯁꯨꯔꯤꯕꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯑꯅꯧ ꯑꯅꯧꯕ ꯄꯨꯊꯣꯛꯄ ꯃꯌꯥꯝ ꯌꯥꯔꯦꯕꯀꯣ ꯑꯅꯧꯕ ꯄꯨꯊꯣꯛꯄꯩꯅ ꯍꯥꯏꯁꯦ ꯌꯦꯡꯉꯣ ꯃꯣꯕꯥꯏꯜꯁꯤ ꯍꯥꯏꯔꯣ ꯃꯣꯕꯥꯏꯜꯁꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯀꯃꯥꯏꯅ ꯄꯨꯊꯣꯔꯛꯈꯤ ꯂꯦꯟꯂꯥꯏꯟꯒꯤ ꯐꯣꯟ ꯑꯃ ꯂꯩꯔꯝꯃꯤ ꯃꯔꯤ ꯄꯥꯟꯕ ꯑꯃ ꯀꯔꯤꯡ ꯀꯔꯤꯡ ꯈꯤꯡꯉꯛꯀꯅꯤ ꯂꯧꯈꯠꯀꯅꯤ ꯄꯥꯏꯔꯨꯔꯅꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ ꯑꯁ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯁꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯌꯥꯕ ꯃꯣꯕꯥꯏꯜꯒꯨꯝꯕ ꯑꯃꯇꯪ ꯃꯁꯤ ꯁꯥꯕ ꯌꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯈꯜꯂꯛꯄ ꯃꯤꯑꯣꯏꯗꯨꯗ ꯃꯄꯨꯅ ꯃꯉꯣꯟꯗ ꯅꯣꯂꯦꯖ ꯄꯤꯔꯒ ꯑꯜꯂꯥꯍꯅ ꯀꯨꯔꯥꯟꯗ ꯍꯥꯏꯌꯦꯕ ꯅꯪꯅ ꯈꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯂꯝꯕꯤ ꯍꯥꯡꯗꯣꯛꯄꯤꯒꯅꯤ ꯀꯅꯥꯒꯨꯝꯕꯅ ꯃꯗꯨꯒꯤ ꯋꯥꯈꯟꯗꯨ ꯈꯜꯂꯨꯕ ꯃꯍꯥꯛꯇꯨꯅ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨ ꯐꯪꯗꯅ ꯉꯁꯤ ꯃꯣꯕꯥꯏꯜ ꯄꯨꯊꯣꯔꯛꯑꯦ ꯅꯠꯇ꯭ꯔꯁꯦ ꯁꯨꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏꯟꯁꯦꯁ ꯃꯌꯥꯝ ꯑꯃ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯃꯌꯥꯝ ꯑꯃ ꯇꯦꯛꯅꯣꯂꯣꯖꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯂꯛꯏꯕꯁꯤ ꯅꯣꯡꯃꯒꯤ ꯁꯤ ꯊꯕꯛ ꯉꯥꯛꯇꯅꯦꯕ ꯁꯤ ꯑꯗꯨ ꯁꯨꯝꯕ ꯃꯌꯥꯝꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯅ ꯃꯤꯑꯣꯏ ꯈꯔ ꯒꯣꯔꯃꯦꯟꯠꯒꯤ ꯊꯕꯛ ꯇꯧꯖꯁꯅꯨ ꯈꯔ ꯑꯥꯔꯃꯤ ꯑꯣꯏꯕ ꯈꯔ ꯁꯤꯄꯥꯏ ꯑꯣꯏꯕ ꯈꯔ ꯑꯃꯅ ꯒꯣꯔꯃꯦꯟꯠꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯈꯔ ꯇꯧꯖꯕ ꯂꯣꯏꯅꯃꯛꯇꯤ ꯇꯧꯕꯁꯨ ꯌꯥꯁꯨ ꯌꯥꯔꯣꯏ ꯑꯗꯨ ꯑꯁꯨꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯆꯪ ꯃꯌꯥꯝꯁꯤꯗꯤ ꯀꯅꯥꯅ ꯁꯥꯗꯣꯔꯤꯕ ꯑꯁꯨꯃꯥꯏꯅ ꯈꯜꯂꯒ ꯑꯩꯅ ꯊꯕꯛ ꯇꯧꯕꯁꯤ ꯄꯥꯝꯈꯤ ꯀꯝꯄꯅꯤ ꯍꯥꯡꯕ ꯄꯥꯝꯈꯤ ꯑꯃꯁꯨꯡ ꯑꯇꯩ ꯑꯇꯣꯞꯄ ꯀꯩꯅꯣꯁꯤꯡꯁꯤ ꯄꯨꯊꯣꯛꯄꯁꯤ ꯑꯩꯅ ꯄꯥꯝꯈꯤ ꯒꯣꯔꯃꯦꯟꯠꯒꯤ ꯊꯕꯛꯁꯤ ꯑꯩꯅ ꯄꯥꯝꯗꯦ ꯃꯊꯪ ꯑꯣꯖꯥ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯈꯪꯅꯔꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯦ ꯍꯪꯗꯣꯔꯤꯕ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ GDP ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯒ꯭ꯔꯣꯠꯁꯦ ꯌꯥꯝ ꯇꯞꯄ ꯌꯥꯝ ꯄꯤꯛꯄ ꯂꯝ ꯑꯃ ꯑꯣꯏꯔꯤꯕ ꯑꯗꯣ ꯒꯣꯔꯃꯦꯟꯠ ꯖꯣꯕꯁꯤ ꯃꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯀꯔꯞꯁꯟ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯑꯩ ꯏꯕꯤꯗꯦꯟꯁ ꯂꯩꯇꯕꯅꯤ나 ꯑꯗꯨꯒꯤ ꯄꯣꯏꯟꯠꯇꯣ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯁꯤ ꯑꯣꯄꯟ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯈꯪꯅꯔꯕ ꯃꯅꯨꯡꯗ ꯂꯩꯕ ꯄꯣꯠ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄꯩꯁꯥ ꯄꯤꯔꯒ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯑꯗꯣ ꯏꯁꯝ ꯁꯝꯕ ꯄꯣꯠꯇꯗꯤ ꯃꯅꯤꯄꯨꯔꯒꯤ GDPꯁꯤꯅ ꯒ꯭ꯔꯣ ꯇꯧꯕ ꯃꯇꯝꯗ ꯒꯣꯔꯃꯦꯟꯠ ꯖꯣꯕꯅ ꯃꯇꯦꯡ ꯄꯥꯡꯕ ꯀꯗꯥꯏꯐꯥꯎ ꯄꯥꯡꯕ ꯉꯝꯃꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯁ꯭ꯇꯥꯔꯠꯑꯞꯁꯤꯅ ꯁꯛꯁꯦꯁ ꯑꯣꯏꯅ ꯁꯝ masses of individual da startup si work tawk targadi ani sigi marakta karambana khore GDP je growth to ngamhangeragi habi ta go sana thambiro masidi sam sambada government gi karmachari singda phangiba paisa sidi karai dagi lakpano amadi makoina tax kayam pi government gi GDP da growth lakpa ina hasi tax tagi lakadorne ai gi pothok tagi lakadorne business tagi trading tagi lakpa madagi haibadi tax mayam sing tagi lakadorne natra adu itaragadi tax lakpham si karai dano government gi thabak tawba karmachari dagi mohoi dagi tax kayam kakpage adu makoi da piriba paisa sina karai dagi thorakpage masi ekoina amaka yengsen bataragadi atopa agriculture gi line dagi industry gi line dagi trading dagi ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯁꯦꯛꯇꯔꯗꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯟ ꯇꯧꯔꯛꯄ ꯃꯌꯥꯝꯁꯤꯗꯒꯤ ꯂꯥꯛꯄ ꯀꯥꯔꯛꯄ ꯏꯟꯇꯔꯦꯁ ꯃꯌꯥꯝꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ GSTꯕꯨ ꯍꯥꯏꯔꯁꯨ ꯏꯟꯀꯝ ꯇꯦꯛꯁꯄꯨ ꯍꯥꯏꯔꯁꯨ ꯏꯟꯀꯝ ꯇꯦꯛꯁꯁꯤ ꯀꯅꯥꯗꯒꯤ ꯃꯤ ꯊꯕꯛ ꯌꯥꯝꯅ ꯏꯟꯀꯝ ꯂꯩꯕ ꯃꯤꯗꯨꯗꯒꯤ ꯏꯟꯀꯝ ꯇꯦꯛꯁ ꯀꯥꯔꯛꯄ ꯇꯥꯕꯅꯦ ꯑꯗꯨ ꯑꯩꯅ ꯍꯧꯖꯤꯛꯇ ꯄꯨꯔꯤꯕ ꯇꯔꯟ ꯑꯣꯚꯔꯗꯨ ꯀꯅꯥꯒꯨꯝꯕ ꯒꯣꯔꯃꯦꯟꯠꯒꯤ ꯀꯔꯃꯆꯥꯔꯤ ꯑꯃꯅ IASꯅ ꯇꯣꯂꯣꯞ ꯀꯌꯥꯝ ꯐꯪꯒꯅꯤ ꯃꯉꯣꯟꯗꯒꯤ ꯀꯌꯥꯝ ꯏꯟꯀꯝ ꯇꯦꯛꯁ ꯀꯥꯔꯛꯀꯗꯣꯏꯅꯣ डॉक्टर हम क्या कर रहे हैं पैसा जो मो पब्लिक ते लागो पैसा पब्लिक ते अदुसु थबक सुबा मी पोछोक पोथोक मी मखोई दगिने बाया मकारक द पैसा से मोय दे कारक पैसा दो गो मेना खमजे लगा कलेक्टर लगा आर्मी दे खरम पीरनी गो मेंगे कर्मचारी खर पीरनी अतै तेने लंबी थोंग साबद खम सिनरनी तमाय सिनरने नतरदि गो मेना काय पैसा नो फंगदोसी अखोई थबक सुबो मयाम दगी कारक पैसा दने गो मेंगे पैसा हाइसी अदो अखोई मयाम सिने थबक सुरग मखै याम सुरी मति ꯑꯩꯈꯣꯏꯒꯤ GDP ꯁꯨ ꯒ꯭ꯔꯣꯠ ꯂꯩꯒꯗꯧꯔꯤꯕꯅꯦ ꯅꯠꯇ꯭ꯔꯥ ꯒꯣꯔꯃꯦꯟꯠ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯁꯤꯁꯨ ꯂꯩꯔꯤꯕ ꯂꯩꯕꯥꯛꯇꯨꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗꯨꯅ ꯊꯕꯛ ꯌꯥꯝꯅ ꯁꯨꯔꯤ ꯃꯇꯤꯛ ꯒꯣꯔꯃꯦꯟꯠꯇꯁꯨ ꯏꯅꯥꯛ ꯈꯨꯟꯗꯧꯔꯤꯕꯅꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯥꯏꯔꯅ ꯂꯩꯔꯤ ꯃꯇꯤꯛ
ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯨ ꯂꯥꯏꯔꯒꯅꯦ ꯑꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯄꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯕꯨ ꯊꯕꯛꯇ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ ꯊꯕꯛꯇ ꯁꯤꯖꯤꯟꯅꯍꯟꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯇꯣ ꯑꯗꯨꯝ ꯂꯥꯏꯔ ꯊꯒꯅꯤ ꯑꯗꯨꯅ ꯒꯣꯔꯃꯦꯟꯅ ꯑꯍꯥꯟꯕꯗ ꯌꯦꯡꯒꯗꯕꯁꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯣꯅꯦ कंपनी अखोई थबक सोल्लसी डिपार्टमेंट थबक सोल्लसी मगोद सैलरी पीरीबने अदु महांगोंदगैना थबकती लौदे थबक लौददी लॉस चत्रा अदुमाइन तोदना आइगी लेबाकते लेरिबा मियाम प्रजासिंगी थबक सुनबगी लंबी से आइना प्लेटफॉर्म दि पीद तारगदी मखोइदि चादबदि यारोय चनिंगाय लेत्रदि गवर्नमेंट अदुम ताइनरकनी अदुदि लाइरब ताबने अदु थबक पीबा हाइबसि याम दरकार ओय अदु गवर्नमेंट की डिपार्टमेंट खत थबक पीबा हाइबदि ओइथोय अदु इतारदि अखोन स्टार्टअप तौनबा मतेंग पांगबीबा अदगी लैरिबा बिजनेस सिंगसिबु अमु हेना चावखतनबा होनबीबा अदगी पुथोकपा याबा प्रोडक्ट सिंग इनोवेटिव आइटम सिंग अदुगी सिंगदुदा अखोई खन्ना नैनरगा अखंग अहि मयाम लेदना मणिपुर दसो अचौ सांग मयाम लई एंटरप्रेन्योर मयाम लई महोय सिंगसिगा तानरगा करी करी लाइन दा रिसोर्सेस सिनरगा तौबा याबगे हाइबसि सोमदा अखोइदा खुन थिंगेन बतारगदी मणिपुर से अदुम चावखलकने हाइना हाइना जीडीपी ग्रोथ की मतांगसिदा सेंगना हाइरगदी अखोइगे गवर्नमेंट की सर्विस तौबसिनदी GDP ग्रोथ तौब मतेंग पांगबसे ऑलमोस्ट माइनस रोम चटपगी पॉइंट लय अदुना लेबा अमगी GDP ग्रोथ तौन होना मतमदा अखोइगे ओजावने तौबिबा सिंग कंपनी मा हांगबा नत्रना एंटरप्रेन्योरियल जॉब अम पाइखतपा नत्रना बिजनेस नत्रना इवन पब्लिक कमन पीपल कुनिमक्सु एवरी पर्सन कुनिमसे ngasi तालिब सागी हेना तानबा हाबजे याम इंपोर्टेंट ओबा दि मैटर ओबा पॉइंट अम ओएबा मथंग अदु ओजार मथंग लाक्सनी म क्वेश्चन सिरी क्वेश्चन नते ओजार ओपिनियन अमथंग थंबियो हाबदि कयुंबा मणिपुर अखोइगे मणिपुर सिगी ओएबा प्लान प्रोग्राम पॉलिसी सेमदोक मंगबगी अथॉरिटी मा ओजाई खुद पाइबिरे हाइस क्वाइट चाव अथॉरिटी मा पाइरे कयुंबा अथॉरिटी से पाइबा तारगदी अखोइगे लेबाक सिदा मणिपुर सिदा लैरिबा अखोइगे ngасai ममांगदसु यावगिबा जॉब सिकर मैम सिंगसिना जॉब क्रिएटर अम ओइना बुइरामता करंबा पॉलिसी मा याना मणिपुर इंप्लीमेंट तौगेना खल कयुंबा अथॉरिटी खुद पाइम दागदी करंबा प्लान प्रोग्राम इंप्लीमेंट तौगनी मणिपुर से अहानबदा खगी आई मसिदा फजबा यूनिटी ओइबगी स्ट्रेंथ अमतंग थमजगे मरमदि कैनन हाइकवादा अखोगी लिंगजेन मानबा हाइबसे मसिदगी अचौबा स्ट्रेंथ हम पोएबको अदुना लेबाक अमगी स्ट्रेंथ हम पुरकपा हाइबसी अहानदा लिंगजेन मानबा दरकार ओए लेमिनबा मयाम सिंगी अदुना मखन मथेन से आई प्रमाण अमत पीजगेबा अखोगी लैकोन से गार्डन से मागी फजबसी लै अमखक सिता लैकोन से थन्नबा साटपा नत्र अदुना फजबरा नत्रगा मखल कयागी लै कया मचू कयागी लै कयाना हिंगी लैकोन लैतेंगदो करम हेन फजनी लै मखल कयागे अदु ओइतारगदी अखोगी मियोइबसिंगसिदा मखल कयागी मी लैरिसे अंगौबा मी यावरी अमुबा मी यावरी मरोन तिनदबा यावरी तोंगान तोंगान खानदान की तोंगान तोंगान बसागी की यावरी तोंगान तोंगान धर्म चटपा यावरी सुमाइना मखल कयागी मी सी क्याम लैरिबको मयाम सिंगसि पुनछलगा मरमदि कैनोना कांदा मपुना मियोइबा खुदिमक्सिदा अमदा तोंगान तोंगान नॉलेज कया संदोक पी है अदुना ब्रदर द पीबा नॉलेज दु आइगोंदा यावदि है आइगोंदा पीबा नॉलेज दु ब्रदर द यावरमोय सुमाइन तोदना मिपुंग खुदिमुक्त तोंगान तोंगान बा डिफरेंट काइंड ऑफ टेक्नोलॉजी नॉलेज मैम शेयर तौखरेबा मपुना अदुना मयाम सि पुनछिन बम चंगे पुनछन लगदि अखोइदा अचौबा स्ट्रेंथ हम लाने अचौबा स्ट्रेंथ तो लौरगा पॉजिटिवली प्लान तौबा दरकार ओय ना अखोइना को इरिक अमनी अखोई पुनमक्सी पुनछिलबदी इपाक अमने हैसी लंगदुम अममनी अखोई पुनछिलबदी एक फिजोल अमने चेकतुम अममनी मसी अखोई पुनमक्सी पुनछिलबदी एक अचौबा युमजाव अमनी वाही अममनी अखोई पुनछिलबदी एक लाइरिक अमने मिकोसे सुमाइना अखोई पुनछिलगदी अखोई अचौबा स्ट्रेंथ हम लाव सुमाइना पुनछिन बाय बसे नंबर 1 नंबर 2 दा लाकदोरसी अखोई मशीन सी नुंसी चानबा पीस प्रिवेल इन द कंट्री है पीस प्रिवेल इन द विलेज सुमाइना पीस प्रिवेल इन आवर होम है सुमाइना आई यूम सिदा शांति प्रिवेल तब है शांति फंगनबा अदु कमाई तब तारे मियोई खुनिमक्सि लोइन नुंसी चानबम संगे अखोगी कम्युनिकेशन फजबताय वाही फजबताय आई जिंबान सिदगी कातीसु ओइबे याय आई जिंबान से टेलरिंग सु तब जाय सुमाइना अखोई मसेन सि नुंसी चानबा सही हम दरकार होय अदु अखोइना वाही अमगा कना कना गुंबगी कनो लेदना वाही अमदी खोंजेल से सी इंदा अखोइना कक्थनबसे मसिगी कनो मयाम सिंगसिबो अखोइना कम्युनिकेशन सी डेवलप तौरगा यामना फजबा मोंगदा अखोइना सिनब तारगदी अखोइ मसेन सी कनेक्ट तौरनी अमगी अवाद अपा सिंगु टेलर तौखरने नंबर 2
ꯁꯤꯒꯤ ꯄ꯭ꯂꯥꯅꯤꯡ ꯁꯤꯃ ꯇꯧꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯑꯣꯏꯔꯦ ꯅꯨꯡꯁꯤ ꯆꯥꯟꯅꯔꯦ ꯁꯥꯟꯇꯤ ꯐꯪꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯃꯗꯨꯗꯒꯤ ꯏꯃꯣꯁꯟꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯏꯃꯣꯁꯟꯗꯣ ꯑꯩꯉꯣꯟꯗ ꯂꯩꯔꯕꯅꯤꯅ ꯑꯗꯨꯒꯤ ꯐꯤꯂꯤꯡꯗꯣ ꯂꯩꯔꯕꯅꯤ나 ꯍꯧꯖꯤꯛ ꯗꯤꯜ ꯇꯧꯕ ꯌꯥꯔꯅꯦ ꯚꯥꯏ ꯕ꯭ꯔꯗꯔ ꯅꯪꯅ ꯁꯤ ꯇꯧꯁꯜꯂꯛꯑꯣ ꯅꯪꯅ ꯁꯤ ꯇꯧꯁꯜꯂꯛꯑꯣ ꯑꯩꯅ ꯁꯤ ꯇꯧꯔꯛꯑꯒꯦ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯌꯦꯟꯊꯣꯛꯄꯅ ꯅꯨꯡꯉꯥꯏꯔꯅꯦ ꯁꯤꯗ ꯃꯥꯒꯤ ꯃꯈ꯭ꯌꯥꯠꯇꯒꯤ ꯀꯣꯠꯅꯔꯤꯁꯤꯡꯁꯦ ꯑꯩꯅ ꯈꯔ ꯊꯕꯛ ꯁꯨꯗ꯭ꯔꯦ ꯑꯁꯨꯕ ꯃꯤ ꯑꯩꯅ ꯈꯔ ꯂꯩꯇ꯭ꯔꯦ ꯑꯔꯩꯕ ꯃꯤꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯤꯠꯀꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯊꯝꯃꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯗ ꯑꯗꯨ ꯇꯧꯔꯒ ꯑꯃꯅ ꯑꯃꯗꯒꯤ ꯀꯣꯆꯥ ꯆꯥꯅꯅꯕ ꯍꯣꯠꯅꯔꯤꯁꯤꯡꯁꯤꯗꯤ ꯂꯣꯏ ꯃꯥꯡꯈ꯭ꯔꯅꯤ ꯐꯈ꯭ꯔꯅꯦ ꯑꯗꯨ ꯐꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏꯕꯗ ꯃꯉꯣꯟꯗ ꯃꯥꯒꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛꯀ ꯃꯈꯨꯠ ꯃꯁꯥ ꯍꯩꯅꯕ ꯁ꯭ꯀꯤꯜꯁꯦ ꯑꯃꯨꯛꯀ ꯗꯦꯚꯂꯞ ꯇꯧꯕ ꯁ꯭ꯀꯤꯜ ꯗꯦꯚꯂꯞ ꯇꯧꯅꯕ ꯃꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯛꯀ ꯔꯦꯗꯤ ꯇꯧꯕ ꯑꯗꯨꯒ ꯃꯤꯌꯥꯝꯁꯤꯡꯁꯦ ꯃꯈꯨꯠ ꯃꯁꯥ ꯍꯩꯍꯟꯕ ꯑꯗꯨꯒ ꯃꯆꯥ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡꯁꯤ ꯂꯤꯡꯈꯠꯍꯟꯕ ꯑꯗꯨꯒ ꯏꯟꯗꯁꯇ꯭ꯔꯤ ꯃꯆꯥꯁꯤ ꯄꯨꯟꯁꯤꯜꯂꯒ ꯑꯆꯧꯕꯁꯨ ꯑꯃꯨꯛ ꯁꯦꯝꯕ ꯁꯨꯃꯥꯏꯅ ꯇꯧꯔꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯒꯠꯂꯛꯑꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯩꯕꯥꯛꯁꯤ ꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯑꯅꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯄ꯭ꯂꯥꯟ ꯇꯧꯒꯅꯦꯕ ꯏꯟꯁꯥꯜꯂꯥ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯐꯖꯕ ꯑꯥꯏꯗꯤꯌꯥꯅꯤ ꯈꯜꯂꯦ ꯑꯣꯖꯥ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯎꯅꯔꯤ ꯄꯣꯠꯁꯤꯗꯤ ꯁꯤꯒꯤ ꯄ꯭ꯂꯥꯅꯤꯡꯁꯤꯃ ꯆꯦꯟꯖ ꯇꯧꯊꯣꯛꯀꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯣꯖꯥꯒꯤꯗꯤ ꯃꯈꯣꯡꯗꯒꯤ ꯃꯔꯨꯗꯒꯤ ꯄꯣꯠꯇꯣ ꯇꯞ ꯇꯞꯅ ꯁꯦꯝꯗꯣꯛꯑꯀꯥꯟꯗ ꯂꯩꯗꯨꯗꯤ ꯐꯖꯅ ꯃꯊꯟꯇ ꯁꯥꯠꯆꯔꯛꯁꯅꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨ ꯑꯣꯏꯅꯤꯅ ꯈꯜꯂꯦ ꯑꯣꯖꯥ ꯑꯗꯣ ꯁꯤꯒꯤ ꯑꯣꯖꯥꯗ ꯁꯤ ꯂꯩꯔꯤꯕ ꯑꯥꯏꯗꯤꯌꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯃ ꯍꯦꯛꯇꯗ ꯃꯤ ꯑꯃ ꯍꯦꯛꯇꯅ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯂꯩꯇ꯭ꯔꯤꯕ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ 1000 ꯄꯥꯗꯅꯁꯨ ꯄꯔꯥ 1000 ꯈꯪꯗꯅꯁꯨ ꯁꯤꯒꯨꯝꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯂꯩꯇ꯭ꯔꯤꯉꯩꯗꯤ ꯁꯤ ꯈꯪꯕ ꯉꯝꯃꯣꯏꯗꯕ ꯄꯣꯠ ꯑꯃꯅꯦꯅ ꯑꯩ ꯑꯣꯖꯥꯒꯤ ꯄꯣꯠꯇꯨꯗꯁꯨ ꯁꯨꯝ ꯁꯝꯑꯞ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯑꯣꯖꯥꯗ ꯁꯤꯒꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯅ ꯂꯔꯟ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤꯗ ꯀꯣꯏꯁꯟ ꯑꯃꯇꯪ ꯍꯪꯖꯒꯦꯕ ꯉꯁꯤꯐꯥꯎꯗ ꯑꯣꯖꯥꯅ ꯂꯩꯔꯛꯏꯕ ꯖꯔꯅꯤꯁꯤꯗ ꯉꯁꯤꯐꯥꯎꯗ ꯊꯕꯛ ꯇꯧꯔꯛꯄꯁꯤꯗ ꯑꯁꯣꯏꯕ ꯐꯦꯂꯤꯌꯔ ꯑꯗꯨꯒ ꯃꯤꯁꯇꯦꯛ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄ ꯅꯨꯡꯉꯥꯏꯕ ꯁꯛꯁꯦꯁ ꯑꯣꯏꯈꯤꯕ ꯃꯇꯥꯡꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯈꯜꯂꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯐꯦꯂꯤꯌꯔ ꯑꯣꯏꯕ ꯑꯗꯨꯒ ꯑꯋꯥꯕ ꯅꯪꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒ ꯅꯨꯡꯉꯥꯏꯕ ꯁꯛꯁꯦꯁ ꯑꯣꯏꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡꯁꯤꯒ ꯁꯤ ꯑꯅꯤꯁꯤꯒꯤ ꯊꯧꯗꯣꯛ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯊꯧꯗꯣꯛ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯋꯥꯕꯁꯨ ꯊꯧꯗꯣꯛ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯁꯛꯁꯦꯁ ꯑꯣꯏꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯕ ꯁꯤꯒꯤ ꯅꯥꯀꯟ ꯑꯅꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯃꯒ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯄꯨꯟꯁꯤꯗ ꯄꯔꯥ ꯍꯦꯟꯅ ꯇꯥꯛꯄꯤꯕ ꯉꯝꯕꯁꯦ ꯁꯛꯁꯦꯁ ꯑꯣꯏꯕꯁꯤꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯁꯤꯅ ꯍꯦꯟꯅ ꯇꯥꯛꯄꯤꯕ ꯉꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯦꯂꯤꯌꯔ ꯑꯣꯏꯈꯤꯕ ꯃꯤꯁꯇꯦꯛ ꯂꯩꯈꯤꯕ ꯑꯗꯨꯒ ꯃꯤꯁꯇꯦꯛꯁꯤꯡ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯄꯔꯥ ꯂꯔꯟ ꯇꯧꯕꯗꯨꯒ ꯀꯔꯝꯕꯅꯦꯅ ꯑꯩꯈꯣꯏꯗ ꯂꯦꯁꯟ ꯂꯔꯟ ꯇꯧꯕ ꯍꯦꯟꯒꯦ ꯁꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗ ꯊꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯁꯤ ꯐꯦꯂꯤꯌꯔ ꯑꯦꯟड ꯁꯛꯁꯦꯁ ꯑꯅꯤꯃꯛ ꯄꯨꯜꯂꯒ ꯃꯥꯏ ꯄꯥꯛꯄ ꯁꯦꯝꯃꯦ ꯐꯦꯂꯤꯌꯔ ꯌꯥꯎꯗꯅ ꯁꯛꯁꯦꯁ ꯍꯥꯏꯕꯁꯤ ꯂꯩꯔꯣꯏ ꯑꯁꯨꯃꯥꯏꯅ ꯑꯩꯅ ꯊꯝꯅꯤꯡꯉꯦ ꯃꯔꯝꯗꯤ ꯀꯩꯅꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯄ ꯂꯦꯞꯈꯠꯂꯛꯄꯁꯦ ꯃꯉꯣꯟꯗ ꯇꯥꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯥ ꯂꯦꯞꯈꯠꯂꯛꯄꯁꯤ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯟꯅ ꯈꯨꯗꯣꯝꯕꯤ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯦ ꯑꯃꯨꯛ ꯃꯥ ꯐꯝꯊꯅꯤ ꯑꯃꯨꯛ ꯍꯧꯒꯠꯀꯅꯤ ꯑꯃꯨꯛ ꯐꯝꯊꯅꯤ ꯍꯧꯒꯠꯀꯅꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯥꯕ ꯑꯃꯨꯛ ꯍꯧꯒꯠꯄ ꯑꯃꯨꯛ ꯇꯥꯕ ꯑꯃꯨꯛ ꯍꯧꯒꯠꯄ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯕꯅꯦꯅ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯋꯥꯕꯁꯤꯗꯒꯤꯅꯦꯕ ꯇꯝꯗꯣꯔꯤꯁꯤꯡꯁꯦ ꯑꯋꯥꯕꯁꯤꯗꯒꯤ ꯇꯝꯗꯣꯔꯤꯅꯦ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏ ꯄꯥꯛꯄ ꯈꯨꯗꯤꯡꯃꯛꯁꯨ ꯑꯋꯥꯕ ꯑꯃꯃꯝꯒ ꯂꯣꯏꯅꯩ ꯀꯨꯔꯥꯟꯗ ꯁꯨꯃꯥꯏꯅ ꯂꯥꯛꯏ ꯐꯏꯟꯅ ꯃꯑꯜ ꯎꯁri ꯌusra inna ma'al usri yusra ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯋꯥꯕ ꯑꯃꯃꯝꯒ ꯂꯣꯏꯅꯩ ꯁꯨꯃꯥꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯋꯥꯕ ꯑꯃ ꯂꯣꯏꯅꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯨꯡꯉꯥꯏꯕ ꯐꯪꯗꯣꯔꯤꯃꯤ ꯗꯣꯛꯇꯔ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯤꯡꯊꯣꯜ ꯐꯪꯕꯁꯤ ꯃꯥ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯤꯡꯊꯣꯜꯁꯤ ꯐꯪꯅꯕꯒꯤꯗꯃꯛ ꯃꯍꯥꯛ MBBSꯀꯤ ꯑꯦꯛꯖꯥꯝ ꯑꯃ ꯄꯤꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝꯁꯤ ꯃꯥꯅ ꯐꯦꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯥ ꯑꯍꯤꯡ ꯅꯨꯡꯊꯤꯟꯁꯤ ꯋꯥꯗꯣꯔꯤꯕꯅꯤ ꯂꯥꯏꯔꯤꯛ ꯄꯥꯗꯣꯔꯤꯕꯅꯤ ꯆꯍꯤ 3-4 ꯃꯥꯛꯁꯤ ꯑꯗꯨꯒꯤꯗꯃꯛꯇ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯗꯣꯔꯤꯕꯅꯤ ꯑꯗꯨ ꯇꯧꯔꯛꯑꯀꯥꯟꯗ ꯃꯥ ꯅꯣꯡꯃ ꯗꯣꯛꯇꯔ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯤ ꯐꯪꯗꯣꯔꯤꯕꯅꯤ ꯑꯦꯛꯖꯥꯝꯗꯨ ꯄꯥꯁ ꯇꯧꯔꯀꯥꯟꯗ ꯄꯥꯁ ꯇꯧꯗ꯭ꯔꯗꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯗꯅ ꯍꯣꯠꯅꯗꯣꯔꯤꯕꯅꯤ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯑꯃꯃꯝꯁꯤ ꯊꯦꯡꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨ ꯑꯋꯥꯕꯗꯒꯤꯅꯦꯕ ꯇꯝꯗꯣꯔꯤꯁꯤꯁꯨ ꯑꯋꯥꯕꯗꯨ ꯌꯥꯎꯗ꯭ꯔꯗꯤ ꯃꯍꯥꯛ ꯇꯝꯁꯨ ꯇꯝꯕ ꯉꯝꯃꯣꯏ ꯑꯋꯥꯕ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯝꯍꯥꯏꯅ ꯃꯁꯤ ꯁꯣꯜꯕ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯁꯤ ꯃꯥꯅ ꯑꯋꯥꯕꯗꯨ ꯂꯥꯛꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯝꯒꯅꯤ ꯑꯋꯥꯕꯗꯨꯗꯒꯤꯅꯤ ꯇꯝꯗꯣꯏꯁꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯐꯪꯕ ꯍꯥꯏꯕꯗꯨꯗꯒꯤꯗꯤ ꯑꯋꯥꯕꯗ ꯂꯣꯏꯅꯅ ꯑꯋꯥꯕꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯕ ꯐꯪꯕ ꯍꯥꯏꯕꯗꯨꯒ ꯃꯍꯥꯎꯗꯤ ꯈꯔ ꯈꯦꯠꯅꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥꯁꯤ ꯃꯇꯣꯡ ꯈꯛꯇ ꯑꯣꯏꯕꯗꯨꯒ ꯁꯔꯨꯗ ꯄꯥꯛꯑꯝꯕ ꯃꯇꯣꯡꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯍꯥꯎꯏ ꯃꯇꯣꯡ ꯈꯛꯇ ꯆꯥꯕꯗꯨ ꯍꯥꯎꯇꯕꯅꯦꯕ ꯃꯌꯥꯝꯁꯤ ꯁꯔꯨꯗ ꯄꯛꯄ ꯃꯇꯣꯡꯗꯨ ꯄꯥꯝꯃꯦꯅ ꯂꯣꯏꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯂꯣꯏꯁꯤꯜꯂꯛꯑꯀꯥꯟꯗ ꯅꯨꯡꯉꯥꯏꯕꯗꯨꯒ ꯃꯥꯅ ꯑꯋꯥꯕ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯅꯇ ꯂꯩꯕꯒ ꯃꯍꯥꯎ ꯃꯥꯟꯅꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯑꯃ ꯊꯦꯡꯅꯕ ꯗꯔꯀꯥꯔꯅꯤ ꯑꯩꯁꯨ ꯑꯋꯥꯕ ꯊꯦꯡꯅ ꯑꯋꯥꯕꯗꯨꯗꯒꯤꯅꯦꯕ ꯃꯥꯅ ꯁ꯭ꯇ꯭ꯔꯒꯜ ꯍꯦꯟꯅ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤꯁꯤ
ꯍꯦꯟꯅ ꯋꯥꯔꯛꯄꯗꯒꯤꯅꯦ ꯄꯥꯛꯄ ꯉꯝꯍꯧꯗꯕ ꯃꯥꯏꯕꯨ ꯉꯝꯍꯧꯗꯣꯔꯤꯁꯦ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯀꯩꯅꯣꯁꯤ ꯂꯝꯖꯦꯟꯗ ꯆꯦꯟꯕ ꯍꯦꯟꯒꯠꯂꯛꯇꯣꯏꯅꯦꯕ ꯑꯩꯉꯣꯟꯗꯁꯨ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯈꯤ ꯅꯨꯡꯉꯥꯏꯕꯁꯨ ꯀꯌా ꯊꯦꯡꯅꯈꯤ ꯑꯗꯨꯕꯨ ꯑꯋꯥꯕ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯛꯄ ꯍꯥꯏꯕꯗꯨꯅ ꯑꯗꯨꯝ ꯆꯥꯎꯕ ꯍꯦꯜꯂꯦ ꯑꯩꯒꯤ ꯐꯦꯛꯇꯔꯤꯒꯁꯦ ꯃꯩ ꯆꯥꯛꯈꯤꯗꯅ ꯇꯧꯕꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯇꯧꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯤꯡꯈꯤꯑꯕ ꯑꯗꯨꯒꯤ ꯅꯤꯡꯈꯤꯕ ꯍꯥꯏꯁꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩ ꯆꯥꯛꯂꯛꯄꯒꯤ मागी उच्च सिगी राग है तारे को आज का ये राग एक दिन मेरे लिए खाद बनेगा ngasiगी sigi uच्च ना आई नोंगमदी आई की हार ओइकनी ena haina khallaga ai adu warep ta lawga thabak surakpaduna he na hana dagi na thona thole aina adu mata oza question maka ta wa hang je gen dor ma oza na hai moment si ju oyani ne khalle ai oza gi punsi da khwari wa gi ba adu khwari powerful loiba impact ama pira kan lesson learn do gi ba moment nang share do bi wa ai mathang question hang gi na do ba do oza gi ji ki thoduk ti mata no ha betang ari khata ji wari li bi ge tang kaidar detail story details da to bi ya masi ko awaba thodok haibasidi adum khanghaudana adum lakani tawbadabu masigi awaba si aikoina karamaina positive to onthoke hai taragadi madu aigi mathangi promotion ne na khanbi bataya awaba ma lakpa haibasi sai na haije kiba parman pije kiba doctor am oirakador si magi awaba exam si pidorine adi matungna ma doctor phangdorine to sumain tawdana awaba thodok se si aigi damakta mathangi promote tawna ba aibu hena khang haina ba amadi awaba si karamaina afabada onthokadagi haibadugi experience ma phangnabi damakta mapuna aigi exam lawbane na khan bataya mapuna aigi damakta exam lawrine ai si kayam haisinge ai si kayam na awaba control to bangame ai si kayam na mang ta khibadu amana recover tawna bagi concept kayam leire madugi struggle kayam to bangame haibudu yengnabi damakta ingo opportunity MP bane adu itaragadi aina madu gidu pass to bangamna aina hotna taragadi madu overcome tawrane entrepreneur so adumak na mangaine saigi mang ta khrimu yam du karamaina recover tawgadagi haibudu natragana mang tak tri mamang da mang tak thana bu sinbadu adu mang tak pa si kaigum tamde accident si thoidala se kaigum tamna mabu su changing tawrimne adu sigi thogak ko matam sida ikoina karamaina madu handle tawba ngambagi karamaina madu solution parak ngambagi haibudu ne aikoi uji haukiba chahida yam thokre ising ichau kaya thoktana turin kaya pa thoktana adigi khong kaya kaidana tawkhre se si mayam sing se awa ngaktane adu kana kana mi yum kaya taw thaki to yum taw thaki man ai gi yum taw thakre ai di mange pura barbad oire hair gi ma dum barbad oire ai yum taw thakre handaki ichau sina adu masi mapuna masidagi hena phajaba yum ma sana ba hotnaro haidra masi ingon da barton birakpa male masi ingon madugi opportunity ma birakpa male adu ai handaki khara hotnaraga hanai sidi hena lingba yum ma sage na khali hai taradi mamuda laiba thona do o masi ni pasi thabak pi bi yare mapuna su khallane choose tawrane thona sine bi yengisi adu itara in mayam da pinning message thona hem darkar hoya courage hem darkar hoya pretend until you become one hai adune shane shara believe to rogale tar opportunity lakani ha mane koi interview ji am sai si je duna mar koi pose loisalak na wai tan ja long na bo ja da aroi question nam tang ngjage question je te ge sunate akoi gi manipur da certificate degree ji am important no long nei ba adu certificate degree ji tonga na thamraga degree pai draga su ya ba certificate pai draga ju akoi da matter kam oi di haiba moment ma da ngasi re ne chahi manga gi matung da manipur ji da lei mi khudi moksina koi global competence global competition ji da yawi hai ta gari khwari tam da ya re na khan ba skill natrana knowledge ahum mai dang gi maming pan bia moduga masina khoi da karai bu yong na thangat pe yang da gi habi matang bitang habi mo si ho like tam ba hai basidi tangai phadabni ko education hai basidi masni tangai phadabni tabu koina education tauri haidana tumina leithok pase masi yam aran bane education hai basi ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯇꯉꯥꯏ ꯐꯗꯕ ꯃꯌꯥꯝꯁꯤ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯅꯕ ꯍꯥꯏꯕꯗꯤ ꯐꯥꯏꯅꯥꯟꯁꯀꯤ ꯂꯥꯏꯟꯗ ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯀ꯭ꯂꯣꯠ ꯑꯦꯟड ꯁꯦꯜꯇꯔꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤꯕꯨ ꯑꯣꯏꯔꯣ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤꯕꯨ ꯑꯣꯏꯔꯣ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯃꯗꯨꯏꯗꯨ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯃꯌꯥꯝꯁꯤꯡꯁꯤ ꯐꯨꯜꯐꯤꯜ ꯇꯧꯅꯕ ꯍꯥꯏꯗꯅ ꯑꯗꯨꯒꯤꯅꯦ ꯃꯍꯩ ꯇꯝꯃꯤꯁꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯑꯐꯁꯣꯁ ꯑꯣꯏꯕ ꯅꯤꯡꯉꯝꯗꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯤꯕ ꯈꯨꯇꯝꯁꯦ ꯃꯁꯤ ꯑꯇꯣꯞꯄ ꯂꯥꯏꯟ ꯑꯃꯗ ꯂꯥꯏꯔꯤꯛꯁꯤ ꯇꯝꯕ ꯆꯠꯈ꯭ꯔꯦ इसागी स्किल है मैम से करीमत मरी लेना ओनली लाइरिक की मथक इरोरग चटप लाइरिक की वही इरोरग चटखिब लाइरिक तमी करी पांडमनो है तम खुतम चखरे
तसेंबदी सि हाइबिरिबा अदुमाइनाने अखोइसि ngasi sahi mangagi matungda karigumba ma oiraken hai taragadi larik chu tamdwa yade tangai phai phadaba poni aduga loina na akhoi skill work si am darkar oy larik tamna thabak tawhanba darkar oy akhoi larik loire degree paisala lae met akhoi gi ko graduate tawrala ani master tawrala ani natra kaino tawrala ani job ti somda phangdre adu ma thabak chu tawba haitre thabak tawba haitre adu se akhoi na ne thabak tawba si khutsa hai ba si am darkar oy mi ayam mana hangbiyo ba mi ayam mana hangbiyo mi masagi jahi kun mangadi sore kunthra di sore graduation di loisalle certificate paira lere kan phu tongai leitre adu nahak chak thong ba haibra chak thong ba haite harakane adu jahi kun manga haibasi numit chahum bunga multiplied by 25 years multiplied by 2 times ma khana chari me adu lising ka harak charam ne chaksi adu mana thong ba haite haragadi ताबदा नुगाइगद्रा सिनेबा अखोइना थबक सि याउसन बदरकार ओय अदुना थबक यावबा मखुन मसा हाय बदरकार ओय खुसा हायरगदि मंगोंदा पांगन थोलानि आइगि खुद अनि सेमो ओइगि खुदनि येतगि खुदने येतगि खुदसिना माना अपॉर्चुनिटी याम लौखि थबक आयाम माना तौखि अदुना मरम मुरग मा हाइसिंगे यामना येतगि खुदसे इबसु माना हाय अदुगा मपांगन छु यामना माना हेले अदु ओइगि सुना पंगा दुम लेहेरे मावना मपांगन छु याउद्रे करिगिनो हाय पदा अपॉर्चुनिटी यामना लौदबा तलग लेहो सुमाइन तोदना मणिपुर gi मिसिंगसिना थबक सी तब मान अपॉर्चुनिटी लौदब कहीं तौर इबूंगो हाइरसु असई होरेन तौरगे लेथोफम थीब अपॉर्चुनिटी लौखिब मीदो मचिन मनाव मनुंगदगी कनागुम हेक्ता यावबने यामना थबक सी तौगनब हाइरक्त्रिङैदा मान तौहनब होनब मुल्लमलग तौहनब होनब इमा बाबागी मतेंग पांगनब होनब इमुंग मनुंगी दरकार होइब सिंगदु माना अदुम सु नोमबदु तौनब होनब अदुरदि मंगोंदा सु नोमबगी हैबिट लैरबनिना एनी थबक अमुबु काना तंदना मंगोंदा कयिमता हंगोइदना थबक सुबुगी अपाम लैरनि सुरदि अदुम मदुगी ममन फंगने सुदबगिने सुरदि अदुम फंगे अखोइगी मणिपुरगी ख्वाई पैसा पाइबा मंगलेम्बा अखोइगे अंकल ने को बाबा खोइगा याम तिन्ने अदु मांगोंदगी अइना तमजहौबा हाइसि मागी सुब नोम याम कले लाइरिकदि हैपोलते अखोइगे रविंद्र सरगी मपादो अदु मिनिस्टर ओइबो रविंद्र सरगी मपाद अदु सुब नोम कनबनिना मागुदि ख्वाई पैसा पाइबो ओय सुब नोम बदगिनि पैसा थौलैसि अदु ओइतारगदि अखोइ मयामसि डिग्री पाइरसु पाइद्रसु सुब नोम बसि याम कन तारगदि थबकसु मयाम थौलानि अखोइ थबकसु यामना लैखरे कनागुमा थबक फंगबगी लंबी अमदि प्लेटफॉर्म अदुगी खोइदा कै हाइने ज्ञान तादब लैरगदि अखंग अहि मयाम लैरि तानबियु अखोइदसु हंगबियु अदुगा इसाना मेंटोर थंबियो इसागी गाइड तौबिनब मी थंबियो कंसल्ट तौनब मी थंबियो अखोइ हक्चांग नाब मतमदा डॉक्टर थंबि डॉक्टर दा तानब चली अदुमाइ तदना आइगी करिगुंबा प्रोफेशन अमा फंगनबगी दमुक्ता तानबियो आई थबक फंगद तारगदी मसिसु लाइना मखलमने अदुना अखंग हाइ चलग तानबियु तोरबान याउदब तुरेना मागी पंथुंग फमदा यौबंगमदे तोरबान याउरगदी तुरेंदु चुम सलग माई पंथुंग यौखिने तोरबान याउद्रदी चनिंग माई कइद सटखरगा माग पंथुंग यौबंगमोय सुमाइन तदना अखोइ मियोइबसिदसु मागी मेंटोर लैत्रबा मागी गाइड तौबिनब मिसि लैत्रबा मागी ओजा गुरु थमद्रबा अदुइतादि मासु पंथुंग बम खंगदना अदुम मांखिले अखोइना पुंसिगी गोल अमा थंबा दरकार होय आई सी करी ओइगदबनो आई सी करी तौगदबनो आई सी कदाई यौगदबनो हाइबगे अखोइना गोल अमा थम दरकार होय युमदगी सुम थोगा चखिकांदा कराई चतोइना असवाई भौत चटके सिमा कराई नम यौदोइसे सी याम तौजगे लेबे खै मणिपुर की को असवाई भौत चक्के से असवाई होइसी कराई दम मा यौदोरिसे ए आई अदुदा चक्के आई नागापान चक्के नत्रगा आई अदु दिल्ली चक्के बॉम्बे चक्के अदुनि आई थबक तो पुंग अदु यौगदबनि हायरगदी मा अदु यौनेबको अदु नत्रगदी कराई दम मा यौदोरिसे अदु इतारदि अखोइना गोल अमा सेट तौरगा थंबियु ऐसासी करी ओइगे हाइबसी खंद्रगना अखंग हाइदा तानबियु अदुगा थंबियु अखोइसु ngambam खै अदुम हाइजगे ताकसगे प्याबसिंगदो अदुगा अखोइ मणिपुर सि चावखनब होनसि नहारोन सिंगसे अखोइगी मणिपुर गी नहारोन सिंगसे टैलेंट याम लैये कैनोम तौगिन खनबदे हेता ngamba अदु मम्मी आई खंगेबा मणिपुर चा याम लाइगदा थबक तौरम आई खंगेबा मयांग मचादगी मणिपुर मचाना टैलेंट लेबस यांग हेलेबा तौबतबु मकोइ से करिगिना मांगहले कर मोइगी अतन मन मांगहले होरेल हयेंगना थिंदबसना सिना मांगहले थबक सी पुंग अनि की थबक सी पुंग निपान चाखनबा सुमाइना सांगदो अलगा होय होरेन तौरगे हयेंग तौरगे सांगदो हनबा अदुना आइना पुंग अनि दा चंगदब थबक सी निपान चाखनख्रमिना सही अनि दा चाखलकदब सी सही निपान चांगे चाखल कमाई चाखने पुंग निपान सुगदब थबक से पुंग अनी तौनब होनब अदुरदि सही निपान चंगदब सही सही अनी
ꯆꯥꯎꯈꯠꯈ꯭ꯔꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯀꯣꯟꯁꯦꯞꯁꯤꯗ ꯑꯩꯈꯣꯏꯅ ꯅꯩꯅꯔꯒ ꯊꯕꯛꯁꯤ ꯇꯧ ꯇꯥꯔꯒꯗꯤ ꯊꯕꯛ ꯐꯪꯗꯕꯁꯨ ꯑꯝꯇ ꯂꯩꯔꯔꯣꯏ ꯊꯕꯛꯁꯨ ꯐꯪꯒꯅꯤ ꯑꯗꯨꯒ ꯆꯥꯎꯈꯠꯇꯕ ꯍꯥꯏꯁꯤꯁꯨ ꯂꯩꯔꯔꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯆꯥꯎꯈꯠꯂꯅꯤ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯃꯁꯤꯒꯤ ꯂꯥꯏꯟꯁꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯈꯪ ꯑꯍꯩ ꯇꯥꯅꯕ ꯑꯩꯒꯤ ꯃꯦꯟꯇꯣꯔ ꯊꯝꯕ ꯑꯩꯒꯤ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟ ꯊꯝꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯍꯥꯟꯕꯗ ꯑꯐꯪꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛ ꯒ꯭ꯔꯦꯞ ꯇꯧꯕꯤꯌꯣ ꯑꯗꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯌꯥꯝ ꯐꯪꯒꯦ ꯂꯧꯔꯤꯒꯩ ꯑꯗꯨꯒꯤ ꯐꯦꯜ ꯁꯛꯁꯦꯁ ꯂꯥꯛꯑꯒꯁꯨ ꯄꯔꯥ ꯇꯝꯕꯗꯤ ꯍꯦꯟꯒꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯈꯤꯇꯪ ꯗꯤꯂꯤꯖꯦꯟ ꯑꯣꯏꯕꯤꯌꯣ ꯇꯟꯗꯕꯤꯌꯣ ꯊꯕꯛ ꯁꯨꯕꯤꯌꯣ ꯍꯥꯏꯕ ꯄꯣꯏꯟꯠꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜ ꯑꯣꯏꯅ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯕ ꯁ꯭ꯀꯤꯜ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯁꯤ ꯅꯪ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯀꯣꯗꯤꯡ ꯇꯧ ꯇꯥꯔꯒꯗꯤ ꯅꯪ ꯁꯤꯐꯥꯎꯗꯤ ꯈꯪꯕ ꯌꯥꯏ ꯀꯣꯗꯤꯡ ꯍꯩꯇ꯭ꯔꯒꯁꯨ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ ꯇꯝꯃꯛꯇ꯭ꯔꯒꯁꯨ ꯀꯣꯗꯤꯡꯗꯤ ꯂꯔꯟ ꯇꯧꯕ ꯌꯥꯏ ꯑꯗꯩ AIꯒꯤ ꯃꯇꯥꯡꯗꯁꯨ AI ꯂꯔꯅꯤꯡꯒꯨꯝꯕ ꯁꯤꯒꯨꯝꯕ ꯇꯝꯕ ꯌꯥꯕꯒꯤ ꯄꯣꯠ ꯁꯨꯃꯥꯏꯅ ꯈꯔ ꯁ꯭ꯀꯤꯜ ꯈꯔ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤꯁꯨ ꯁꯤꯒꯨꯝꯕ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯕ ꯃꯥꯒꯤ ꯏꯖꯨꯀꯦꯁꯟ ꯂꯥꯏꯟꯒ ꯁꯔꯇꯤꯐꯤꯀꯦꯠꯀ ꯔꯤꯂꯦꯇꯦꯠ ꯑꯣꯏꯗꯕ ꯁ꯭ꯀꯤꯜ ꯑꯃꯅꯤꯗꯪ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯇꯝꯕꯗ ꯈ꯭ꯋꯥꯏ ꯀꯥꯟꯅꯅꯤꯅ ꯈꯟꯕ ꯁ꯭ꯀꯤꯜ ꯑꯃꯅꯤꯗꯪ ꯁ꯭ꯀꯤꯜꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄꯗ ꯆꯪꯗꯕ ꯌꯥꯗꯕ ꯁ꯭ꯀꯤල් ꯑꯃ ꯍꯥꯏꯔꯒꯗꯤ ꯅꯝꯕꯔ 1ꯗ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯅꯦ ꯀꯅꯥꯒꯨꯝꯕ ꯁꯦꯜꯁ ꯑꯦꯟ ꯃꯥꯔꯀꯦꯇꯤꯡ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯀꯝꯃꯨꯅꯤꯀꯦꯁꯟ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯌꯥꯝꯅ ꯁꯥꯟꯇꯤ ꯄꯨꯔꯛꯀꯦ ꯍꯥꯏꯔꯁꯨ ꯃꯉꯣꯟꯗ ꯋꯥꯍꯩ ꯋꯥꯇꯥ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯕ ꯗꯔꯀꯥꯔ ꯑꯣꯏ ꯀꯅꯥꯒꯨꯝꯕꯗꯒꯤꯅ ꯔꯤꯁꯣꯔꯁ ꯂꯧꯒꯦ ꯄꯩꯁꯥ ꯈꯔ ꯃꯇꯦꯡ ꯂꯧꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯒꯤ ꯋꯥꯍꯩ ꯋꯥꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯊꯥꯖꯕ ꯄꯨꯔꯛꯀꯗꯧꯔꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯩ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯔꯁꯨ ꯅꯨꯄꯤ ꯌꯥꯔꯝꯗꯕꯗꯨ ꯌꯥꯍꯟꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯑꯩ ꯀꯝꯃꯨꯅꯤꯀꯦꯁꯟ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕꯗꯨꯅ ꯌꯥꯗꯣꯔꯤꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯅ ꯇꯝꯅꯗꯕ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯆꯧꯕ ꯔꯣꯜ ꯂꯧꯕ ꯁ꯭ꯀꯤꯜ ꯍꯥꯏꯔꯒꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯅꯦ ꯁꯤ ꯅꯝꯕꯔ 1 ꯃꯁꯤꯗꯒꯤꯅꯦꯕ ꯂꯣꯏ ꯂꯥꯛꯀꯗꯧꯔꯤꯁꯤꯡꯁꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯒꯤ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯁ꯭ꯀꯤල් ꯁꯤꯅꯕꯨ ꯀꯝꯃꯨꯅꯤꯀꯦꯁꯟꯅ ꯀꯅꯦꯛ ꯇꯧꯔꯅꯤ ꯃꯤꯁꯤꯡꯁꯤ ꯀꯅꯦꯛ ꯇꯧꯔꯅꯦꯕꯀꯣ ꯀꯅꯦꯛ ꯇꯧꯔ ꯃꯇꯨꯡꯗ ꯑꯩ ꯀꯔꯤꯅꯣ ꯃꯉꯣꯟꯗ ꯌꯣꯟꯗꯣꯔꯤꯁꯤ ꯌꯣꯟꯕ ꯌꯥꯝ ꯗꯔꯀꯥꯔꯅꯦꯕꯀꯣ ꯁꯦꯜ ꯇꯧꯕꯗꯤ ꯑꯩ ꯍꯩꯔꯦ ꯋꯥ ꯉꯥꯡꯕ ꯍꯩꯔꯦ ꯑꯗꯨ ꯀꯔꯤ ꯄꯣꯠ ꯑꯣꯏꯅ ꯌꯣꯟꯗꯣꯔꯤꯁꯤ ꯄ꯭ꯔꯗꯛ ꯑꯦꯟ ꯁꯔꯚꯤꯁ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒꯤꯗꯃꯛꯇ ꯈꯨꯠ ꯁꯥ ꯍꯩꯕ ꯗꯔꯀꯥꯔ ꯑꯣꯏ ꯈꯨꯠ ꯁꯥ ꯍꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯒꯤ ꯇꯧꯕ ꯌꯥꯕ ꯁ꯭ꯀꯦꯜ ꯑꯞ ꯇꯧꯕ ꯌꯥꯕ ꯂꯣꯀꯦꯜꯗꯁꯨ ꯄꯤꯕ ꯌꯥꯕ ꯑꯃꯁꯨꯡ ꯃꯄꯥꯟꯗꯁꯨ ꯊꯥꯗꯣꯛꯄ ꯌꯥꯕ ꯁ꯭ꯀꯤꯜ ꯑꯗꯨꯝ ꯈꯟꯕ ꯌꯥꯏ ꯐꯔꯅꯤꯆꯔꯁ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯐꯤꯒꯤ ꯂꯥꯏꯟꯗ ꯀꯅꯦꯛ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯗ ꯀ꯭ꯔꯥꯐꯀꯤ ꯌꯥꯝꯅ ꯂꯩ ꯑꯗꯨ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯄꯨꯊꯣꯛꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯌꯥꯝꯅ ꯂꯩꯔꯤ ꯑꯩꯈꯣꯏꯗ ꯂꯝꯂꯦꯝ ꯃꯌꯥꯝ ꯂꯩꯔꯤ ꯂꯝꯗꯨ ꯀꯔꯝꯍꯥꯏꯅ ꯃꯇꯧ ꯀꯔꯝꯍꯥꯏꯅ ꯄꯣꯠꯊꯣꯛ ꯂꯩꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯌꯥꯝꯅꯗꯤ ꯊꯧꯗꯕ ꯂꯧ ꯑꯃꯈꯛ ꯎꯔꯒ ꯑꯗꯨꯝ ꯃꯥꯡꯍꯜꯂꯒ ꯑꯗꯨꯝ ꯊꯝꯕ ꯕ꯭ꯂꯦꯡꯗ ꯊꯝꯕ ꯍꯥꯏꯔꯤꯕ ꯂꯧꯕꯨꯛꯁꯤ ꯀꯔꯤꯒꯨꯝꯕ ꯏꯖꯔꯥꯏꯜꯗ ꯑꯣꯏꯔꯗꯤ ꯖꯄꯥꯟꯗ ꯑꯣꯏꯔꯗꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯈꯤꯅꯤ ꯃꯈꯣꯏꯅ ꯃꯜꯇꯤꯄꯜ ꯇꯥꯏꯝ ꯄꯣꯠꯊꯣꯛꯁꯤ ꯀꯌꯥꯝ ꯄꯨꯊꯣꯛꯈꯤꯅꯤ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏ ꯇꯝꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯗ ꯇꯝꯕ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯥꯔꯒ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯈꯔ ꯇꯝꯕ꯭ꯔꯒ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯤꯛ ꯍꯩꯔꯕꯣꯏꯅ ꯈꯟꯈ꯭ꯔꯦꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯕꯣꯏꯅ ꯈꯟꯈ꯭ꯔꯦꯕ ꯅꯠꯇꯦ ꯑꯁꯤ ꯅꯠꯇꯦꯕ ꯑꯁꯤ ꯈꯛꯇ ꯅꯠꯇꯦꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯇꯝꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯕꯛ ꯄꯨꯊꯣꯛꯅꯕ ꯊꯕꯛ ꯇꯧꯅꯅꯕ ꯇꯝꯕꯁꯤꯁꯨ ꯌꯥꯝ ꯗꯔꯀꯥꯔꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯑꯣꯖꯥ ꯈꯟꯕ ꯍꯥꯏꯕꯁꯤꯃꯁꯨ ꯌꯥꯝꯅ ꯋꯥꯠꯂꯦꯕ ꯑꯣꯖꯥ ꯈꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯗ ꯑꯣꯖꯥ ꯒꯨꯔु ꯈꯟꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯋꯥꯠꯂꯦ ꯑꯗꯒꯤ ꯀꯅꯥꯝ ꯍꯥꯏꯔꯒ ꯑꯁ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯗ ꯍꯥꯏꯅ ꯍꯟꯗꯛ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯁꯤ ꯌꯥꯝ ꯑꯩꯈꯣꯏꯗ ꯃꯁꯤ ꯌꯥꯝꯅ ꯑꯃꯥꯡꯕ ꯄꯣꯠꯅꯦꯕ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯃꯥꯡꯍꯜꯂꯦꯕ ꯑꯗꯨꯅ ꯑꯣꯖꯥ ꯒꯨꯔु ꯈꯟꯕ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯁꯤ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔ ꯑꯩꯒꯤ ꯀꯩꯅꯣꯁꯤꯌꯥꯝ ꯐꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯒꯨꯟ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯗꯦꯕꯂꯞ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤ ꯁ꯭ꯀꯤꯜ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯃꯃꯤꯡ ꯈꯔ ꯄꯟꯈ꯭ꯔꯦ ꯁꯤꯒꯤ ꯁ꯭ꯀꯤꯜ ꯃꯌꯥꯝꯁꯤꯡꯁꯦ ꯇꯧꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒ ꯃꯔꯤ ꯂꯩꯅꯕ ꯇꯦꯛꯅꯣꯂꯣꯖꯤꯒ ꯃꯔꯤ ꯂꯩꯅꯕ IT ꯂꯩꯈ꯭ꯔꯦ AI ꯂꯩꯈ꯭ꯔꯦ ꯃꯇꯝꯒ ꯆꯥꯅ ꯆꯨꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯤ ꯃꯥꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯇꯧꯈꯤꯕ ꯌꯥꯔꯦ ꯍꯣꯏ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯊꯝꯕꯤꯔꯤꯕ ꯄꯣꯠꯁꯦ ꯁ꯭ꯀꯤꯜ ꯍꯥꯏꯕ ꯄꯣꯠꯁꯤ ꯁ꯭ꯀꯤꯜꯗꯤ ꯃꯁꯤꯡ ꯃꯌꯥꯝ ꯚꯦꯔꯤꯌꯦꯁꯟ ꯂꯩꯕꯅꯤꯅ ꯑꯄꯥꯝꯕ ꯆꯨꯁ ꯇꯧꯕꯤꯌꯣ ꯑꯗꯨꯕꯨ ꯃꯦꯇꯔ ꯑꯣꯐ ꯐꯦꯛ ꯑꯣꯏꯔꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯃꯗꯤ ꯍꯥꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯈꯪꯕꯤꯌꯨ ꯑꯗꯨꯒ ꯁ꯭ꯀꯤꯜꯗꯣ ꯑꯄꯥꯝꯕ ꯁ꯭ꯀꯤꯜ ꯇꯝꯕꯤꯔꯨꯆꯣ ꯑꯗꯨꯕꯨ ꯂꯥꯁꯇꯗꯤ ꯃꯦꯟꯇꯣꯔꯤꯡꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯣꯠꯇꯨ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯄꯣꯏꯟꯠꯁꯦ ꯁꯤꯁꯤꯅ ꯑꯣꯖꯥꯒꯤ ꯀꯟꯀ꯭ꯂꯨꯖꯟ ꯑꯣꯏꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯗꯅ ꯑꯆꯤꯟꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯁꯤꯒꯨꯝꯕ ꯐꯖꯔꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯕꯤꯔꯝꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯨꯡꯗꯁꯨ ꯑꯣꯖꯥꯗꯒꯤ ꯑꯩꯈꯣoi ꯇꯟꯖꯥ ꯆꯥꯕ ꯃꯇꯝꯗ ꯍꯦꯟꯅ ꯑꯥꯏꯗꯤꯌꯥ ꯅꯣꯂꯦꯖ ꯂꯧꯖꯅꯕꯒꯤ ꯇꯟꯖꯥꯗꯨ ꯁꯣꯏꯗꯅ ꯂꯧꯖꯒꯦ inshallah thank you very much thanks ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯤꯌꯔꯁꯤꯡꯒꯤ ꯃꯐꯝꯗ ꯀꯩꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯏꯟꯐꯣꯔꯃꯦꯇꯤꯚ ꯑꯣꯏꯕ ꯚꯤꯗꯤꯑꯣꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯗ ꯁꯣꯏꯗꯅ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣ ꯑꯃꯅꯤꯅ ꯈꯟꯕꯤꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯗꯨꯒ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔꯁꯤꯃꯗꯤ ꯀꯝꯄꯜꯁꯔꯤ ꯀꯧꯕꯤꯒꯅꯣ ꯃꯔꯝꯗꯤ ꯑꯗꯣꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣꯝꯒꯤ ꯅꯛꯅꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯍꯥꯏꯔꯤꯕ ꯑꯥꯏꯗꯤꯌꯥꯁꯤ ꯈꯪꯍꯟꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯀꯥꯟꯅꯒꯅꯤ ꯑꯗꯨꯅ ꯁꯤꯌꯔꯁꯤꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯄꯣꯔꯠ ꯇꯧꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ